Easy Maker na mayambu taramok seri edu mayam idamakta ina ngasisu anoba video ma yam interesting oiba ama puraga laksani adu mayamna aigi channel sibu subscribe tawbidaribo oiragana subscribe tawbiro aduga anobo oiragana aigi channel sida adu sudum subscribe tawbiramo adu mayam aina ngasi mayam idamakta usarakadori akoi sigi bag se sigi purse सिजे अखोई कमाइना लोनगे हाबिदुगी मतांगदने अदु मसे मयाम उदुम येंगबदा मयामनसु उबिरमने से अखोई याम लक्जरी ओय येंगबा कांदा अदु अखोई युमदा अदुम नुंतिगे अखोइना अदुम सिजिनाबे अदुम पुथोपुसिन यारे अदु अखोइना अदुम अखोइगी सक्सा हाइजानाबा अदुम लुहों खोंदोंबदसु अदुम पुबा याबा पोने दुगा बेगने अदुगा सि समाइना मनुंगा सि समाइना लै याम अखोई येंगबदा पिकपा मानवाने से याम चावै मया अदुगा पैसा लोक सुपाले अखोना पैसा नुजा हापा सेन नु हापा कांदा अखोई सेफ ओइरे से अखोई कैसु ताहौ खोरौबा अदुगुम्बा कैम लेररोय अदु अखोई मनिंगी सासिना समाइना लेरे अखोई मनिंगी सिसु येंगबदा यामना अखोई फजरे समाइना लेरे इचम चमना सिदा अखोइना मयामना लोनबीबा कांदा अखोइगी अदुम मरी मा हापसगे गा हाइतासु अदुम मरी जे अखोई सोमा सिगी मथक सिदगी अदुम हापीबसु कैसु काइदे अदु आइगी ओइनादी समाइना अदुम लेजरगे हापरोय मरी से समाइना लेरे मयाम दो अदो कोई कमाइना लोनगे हाबतु मयामदा उचरागे मयाम दुदी हौरसे अने लंगसे मखों अने लौदोइसे मखों तरागा तरु अदि लौजरागे लेरे के सिदे मखोइना मखों लौबगी तौबदो अदुगा अखोइना लंगजे सुमाइना खरा थंबिरनी सुमाइना लोनबसिना तरा तरुक फाव 16 चेन मयाम मखों तरा तरुक सिदे लेरे अदुम मखों तरा तरुक से मयामना पी गायना खलुंगनी दो से याम कन्ना बेग से पिकदबा बेग नते हाइदी अखोइना लोलिबा बेग हजिकी अखोइ मखों होगलिसे बेस बेग की बेस ने अदुना अखोइना लोनबा कांदा ओवल शेप लाकदुने ओवल शेप ओइबनिना अखोइना सुमाइना चौथोरकपा कांदा बेग से अदुम सिमुकी चांग अखोइगी साइमुकी चांग लाकनेबदो चावरकिदुने दा हौरसे मयाम अखोइ चप मानबा मओंगदा अखोइगी फर्स्ट मखों से अखोइना स्किप तौरगा सिदगी हौबदो सब मानब कांदा अखोइना सिंगदगी हौगिबदो हंतक्ति हौररोयबा अखोइना हनांगैदि अखोइना सिगी मयाइ सिदगी लौबदो हंतमक्ति सिगी हानबा सिगी अखोइगी वी गी शेप तारिजे सिदगी हानबा कैनो सिदगी मखों सिदगी लौरनी सिगी मखों स्किप तौरनी सिगी से अदुगा सिदगी लौरनी समाइना लौबसिना अदुगा अखोइना लंग अदुम नॉर्मल लोनबदो दमाइना समाइना लौबसिना अखोइना लोनदोइसे सिगी एन फावबा अदुइ मयाम उचरागे मयाम अखोइना लोनगिबा फर्स्ट राउंड गिदो समाइना लेरे लोरे अदुइ मतुंगदा अखोइना आइना ममांगी अखोइगी स्लीपर साबा कांदसु आंगांगी स्लीपर साबा कांदा अदगिदि आइना ममांगी बेग मैकरोन बेग साबा कांदा अखोइना ओवल शेप सेमगिबा कांदा सिदगी अखोइना मु थिंजिलगा अखोइना मखों अहुम थिंजिनगिबदो अदुमाइना चप मानना हंतकसु अखोइना मखों अहुम थिंजिलनी सिगी सिदगी समाइना अदुगा सि हाइ तौजरगे सुमाइना लेगने पोसे हना लेरे सि लेरे हाइदी 3 single chain in 1 stitch सिगी मखुन अमदा अखोइना स्टिच कया हाकदबा अहुम हाकदबा दजे अमा सुगरे मतुंग लाकदोइसे
ꯁꯤꯗꯗꯤ ꯑꯅꯤ ꯁꯨꯔꯦ ꯇꯃꯛꯀꯗꯤ ꯑꯍꯨꯝ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯣꯚꯜ ꯁꯦꯞꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯇꯃꯛꯅ ꯑꯩꯈꯣꯏꯅ ꯑꯃꯃꯝ ꯑꯗꯨꯝ ꯂꯣꯜꯂꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯟꯊꯔꯒ ꯁꯤꯗꯁꯨ ꯑꯗꯨꯝ ꯉꯁꯥꯏ ꯂꯣꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯣꯜꯂꯅꯤ ꯃꯁꯤ ꯂꯣꯟꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯔꯣꯏꯕꯐꯥꯎ ꯂꯣꯟꯒꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯣꯟꯈꯤꯕꯗꯣ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤꯅ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯗ ꯂꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤꯁꯨ ꯁꯤꯒꯤ ꯁꯦꯟꯇꯔꯁꯤꯗꯒꯤ ꯂꯧꯔꯛꯀꯗꯣꯏꯕ ꯑꯗꯥꯏꯗ ꯁꯤꯒꯤ ꯁꯦꯟꯇꯔꯁꯤꯗꯒꯤ ꯁꯤꯗꯒꯤ sumana 1 2 3 rồi si matungda sumna dum asagi dumana second round gi mai lolani loi pawa mayam samaina leire base ado aina lonjeri se akogi row ani round ani khaktane aina loli se base pangchak sa hon ka di yam kan chaw bek natabanina adu mayam na bek se chaw na khar chaw lon ge haibo ita su dum makhong je aina ngasai 32 khak ha khubani du mayam na dum kunmari manga hapaga aduga dum base ka cha hon ge harju akogi round ahum gumba dum lombi yo su kaide adu ai di pangchak sa hon dre aina samai leine samai leine sidagi akoina akogi wall base samai leibe si base ne sidagi samai na tawraga akoina bag ki side se samai lokhala ka doineba adu tan ngai gi akoina ihalamada akoina lawdoise khoi agi mamang gi slipper gi da akoina lawgibodo dumaina nga slipper gi da nate akoina mamang gi bag circle gi agi ama macaron bag ta akoina side wall lon gi bodo dumaina hadakiju sigi ahan bagi sigi makhong se gi oibse sigi marakta leiriba sigi makhun se sidagi akoina sigi khitang tongkhatpa makhong se sigi sida dum akoina thinbiba dum mayamna aigi mamangi bag lon bagi duda dum changbiraga dum yengbiyo sumai tawrani sigi sidagi sikitangdi hard oibne akoina khara kanna tight oina lon boi tadi sumai leire aduga sumai lakwa ꯇꯨꯡꯗ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯁꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯇꯧꯁꯜꯂ ꯊꯝꯍꯧꯔꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯁꯥꯏꯠꯀꯤ ꯁꯦꯝꯕꯗ ꯋꯥꯜ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯨ ꯁꯤꯒꯤ ꯑꯇꯣꯡꯕ ꯃꯈꯣꯡꯁꯤꯗ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯦ ꯃꯌꯥꯝ ꯎꯕꯤꯔꯝꯃꯅꯤ ꯋꯥꯜ ꯁꯦꯝꯕ ꯍꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯥꯏꯅ ꯁꯦꯝꯕꯁꯤꯅ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯃꯥꯔꯛ ꯇꯧꯕꯤꯁꯦ ꯃꯥꯔꯛ ꯇꯧꯁꯤꯕꯧꯗ ꯂꯣꯟꯒꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯕꯦꯁꯇꯒꯤ ꯁꯥꯏഡ് ꯋꯥꯜ ꯂꯣꯟꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯪꯁꯦ ꯁꯨꯃꯥꯏꯅ ꯄꯨꯈꯠꯄꯤꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯨꯟꯁꯦ ꯁꯤꯒꯤ ꯃꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯕꯦꯒꯇ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯇꯃꯛꯅ ꯑꯇꯣꯞꯄ ꯃꯈꯨꯟ ꯑꯃꯗ ꯁꯨꯃꯥꯏꯅ ꯃꯊꯪꯒꯤ ꯅꯦꯛꯁꯀꯤ ꯁ꯭ꯇꯦꯖꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯃꯌꯦꯛ ꯇꯥꯔꯦ ꯃꯌꯥꯝ ꯎꯕꯤꯔꯝꯃꯅꯤ
ꯃꯌꯦꯛ ꯇꯥꯔꯦ ꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯃꯌꯦꯛ ꯇꯥꯔꯛꯑꯃꯅꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯂꯣꯜꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤ ꯐꯥꯎꯕ ꯂꯣꯜꯂꯛꯀꯗꯣꯏꯕ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯂꯣꯟꯈꯤꯕꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇꯨꯡꯃꯥꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯕꯦꯛꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯞꯊꯔꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯨꯞꯊꯔꯛꯅꯉꯥꯏꯒꯤ ꯃꯥꯒꯤ ꯇꯣꯞꯀꯤ ꯄꯥꯔꯠꯁꯦ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯁꯦ ꯈꯔ ꯁꯣꯝꯗ ꯁꯥꯡꯇꯣꯛꯍꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯡꯇꯣꯛꯍꯟꯒꯦ ꯁꯤ ꯑꯅꯤ ꯁꯣꯝꯗ ꯌꯥꯏ ꯑꯦꯅꯤ ꯁꯥꯏꯗꯇ ꯑꯩꯈꯣꯏꯅ ꯁꯥꯡꯇꯣꯛꯍꯟꯕ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯁꯥꯡꯇꯣꯛꯍꯜꯂꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯥꯡꯇꯣꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯗꯒꯤ ꯂꯣꯜꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯜꯂꯛꯑꯦ ꯑꯗꯨ ꯃꯇꯨꯡꯗ ꯁꯤꯐꯥꯎ ꯂꯣꯟꯕꯤꯔꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯣꯟꯕꯗꯨꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯣꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤ ꯂꯣꯏꯔꯦ ꯁꯤ ꯁꯥꯏड ꯑꯃ ꯑꯣꯏꯔꯦ ꯁꯤꯒꯤ ꯁꯥꯏडꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯁꯥꯏडꯀꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯣꯟꯈꯠꯈꯤꯕ ꯂꯣꯟꯈꯠꯄꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯊꯣꯛꯇꯕꯤꯗ ꯑꯩꯈꯣꯏꯅ ꯂꯣꯟꯕꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯟꯈꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ मागी मयेक से सोम नाकंदसु मंगा लेरे 1 2 3 4 5 अदगी सोम नाकंदसु 1 2 3 4 5 अदु खोइन सोम नाकंदगा सिगी थंग साइड से कोइ लोंखलजे हुजे अदन लोंखल सोम नाकंगी नते मया सिगी सिने अदु सिगी से समाना दुम लोन बहोबा समाना दुम लोलनी समाना दुम लोन बसिना समाय लोंदरक बसिना सिगी मचिन अरोइबगी सिबो लोन दोइने मैम कोई हजिकी लोन की बदो मयेक तो समाना लोन ले चमचमना अदो कोइना सिबो लोन गदबा सोम नाकन साइड सिदि कोइना लोन लरोय सि लोन बजे सोम नाकन दमु सिगी ngasai कोइना लोन होरक सिगी सिबो अमु लोन लसे मैम समाना मु कोइना लोन बकांदा मकों हाकटपगी मथौ तादि मैम सिगिदि अदो कोइन समाना मु लोलनी समाना चप मानबो मयेकता समाना लोन बसिना समाना सुम लोलक बसिना सिबो लोन दोइने मैम मैम समाइन लेरे अदो अखोइना हतमंगना मयेक से थोसे मयेक थोपजे अखोइना कमाइन तौगेदा अखोइ चप माना मोंदा ngasai अखोइना समाइना हाना लंगसे कोट कलगा अखोइना हापतोइजे सिदा नते हतमुकिदी अखोइना अनिरक लोन गिबनिना सिदा हापा याररोय हंतकति दुना अखोइना फर्स्ट नतबा सेकेंड की रो अखोइना लोन गिबसे सिदगी होरागा अखोइना लोन दसे समाना समाना दुम अदु लंगजी यारिगिदी मयाम अखोइगी कइनो तौदनबा होनगदबा अखोइना लैहनदनबा अदु मयाम लंगसे अखोइगी दुम ऑनलाइन दा हुजिति लोइन फंगबने अखोइना मणिपुरदा फंगदे गानगा सिदि लोनबदा फंगजु फंगदबा लंगनी कैदौदोइनो येंगबदा गानगा खलनबिरमबसु यावरमबसु याय अदो सि हजि अखोइना मयामना तसेंगना लोनगे हाइबा खनबो ओइतादि अदुम अखोइसि ऑनलाइन दा लोइ फंगबने अदो ऑनलाइन दगी दुम लैबियो अदुगा दुम ट्राई तौबियो युमदा यामनसु मसक्से येंगबदसु याम फजबने अदुगा लुकसे अदुगा लोनबसु दुम नुंगाइबने अदो समाइना सुम लोलकपसिना अखोइना सिगी एन फाउने मयाम लोनदोइसे ngасai maya akhoi ngасai loan gi bido sida laire to samaina laire to akhoi na bag gi manung gi sisu maya ma dum yeng bi to yam chaw ne manung gi sisu sa dum akhoi na se dum lo khongdong ba gumba adegi dum akhoi na yum da daily day to day life da su dum sijina ba dum yani masigi bag se aduga masigi se in hawki ba se akhoi gi ro se manga sida ma laire सिजिगा अनि अहुम सिगा मरी अदुगा सिगा मंगा समाइना लैरे अदो अखोइ हजि लोइरबनिना अखोइ केनो तौरसे सिगी लंगसे सिदा थिंजलाके अदुगा सिसिं कटपिरजि समाइना लंगसे याम कन्ना आइना सिलोन बकांदा मयाम केनो संगे लंगसे 200 ग्राम लंगदि याम संगे हादी पोसे अखोइना मयेक से बेग से थोलपनिना अखोइना लंगसे याम संगेबा सिगिसे अदुगा थाबदि मयाम याम थि थारे नुंगाइनसे अदुम अखोइना अदुगा स्ट्रेचेबल जोइबतो
ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯪꯁꯦ ꯍꯥꯏꯠ ꯇꯧꯔꯁꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯁꯥꯏꯠ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯂꯣꯜꯂꯔꯣꯏ ꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯄꯔꯁꯅꯤꯅ ꯀꯔꯤꯝ ꯂꯣꯜꯂꯔꯣꯏ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤ ꯀꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯠ ꯇꯧꯔꯅꯤ ꯍꯥꯏꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯣꯏꯅ ꯇꯧꯕꯅ ꯐꯖꯒꯗꯕ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯠꯁꯦ ꯊꯛ ꯂꯥꯎꯅ ꯑꯗꯨꯝ ꯇꯧꯁꯟꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯠ ꯇꯧꯈ꯭ꯔꯦ ꯁꯤꯗ ꯍꯥꯏꯠ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯅꯨꯡꯂꯣꯝꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯑꯩꯈꯣꯏꯅ ꯂꯣꯛ ꯑꯃ ꯇꯧꯔꯁꯦ ꯂꯣꯛ ꯑꯃ ꯍꯥꯞꯆꯤꯜꯂꯁꯦ ꯑꯗꯣ ꯂꯣꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯀꯥꯟꯗ ꯁꯤ ꯍꯥꯟꯅ ꯍꯥꯞꯄꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯏꯗ ꯑꯣꯏꯔꯗꯤ ꯁꯤꯗ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯅ ꯈꯤꯇꯪ ꯂꯥꯎꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯞꯁꯤꯟꯒꯗꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯆꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯈꯨꯜ ꯅꯝꯁꯤꯟꯕ ꯆꯞꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯤ ꯑꯣꯜꯔꯦꯗꯤ ꯃꯇꯝ ꯇꯥꯏꯝ ꯁꯦꯞ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯪ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯀꯗꯣꯏꯁꯦ ꯁꯤꯁꯤꯒꯤ ꯔꯣ ꯑꯃ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯌꯦꯛꯁꯤꯒꯤ ꯃꯊꯛꯁꯤ ꯑꯅꯤ ꯂꯩꯔꯦ ꯑꯅꯤꯒꯤ ꯍꯦꯛ ꯃꯊꯛꯁꯤꯗ ꯍꯥꯞꯀꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯤ ꯃꯄꯥꯁꯤ ꯀꯗꯥꯏꯗ ꯇꯥꯔꯦ ꯁꯤꯗ ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯍꯥꯞꯄꯁꯦ ꯑꯗꯨ ꯍꯥꯞꯂꯝꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯊꯤꯟꯗꯣꯛꯑꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯊꯤꯟꯗꯣꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯪ ꯑꯅꯤꯁꯦ ꯌꯥꯟꯁꯦ ꯁꯨꯃꯥꯏꯅ ꯃꯅꯨꯡꯂꯣꯝꯗ ꯄꯨꯁꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯁꯤꯁꯨ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯄꯨꯁꯜꯂꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤ ꯀꯤꯁꯟꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯀꯤꯁꯟꯅꯒꯗꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯅ ꯀꯟꯅ ꯀꯤꯕꯁꯨ ꯑꯗꯨꯝ ꯀꯤꯕꯤꯔꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯗꯦꯃꯣꯒꯤ ꯑꯣꯏꯅ ꯇꯥꯛꯆꯕꯅꯦ ꯑꯗꯨꯒ ꯑꯃꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯀꯤꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯇꯨꯡꯗ ꯁꯤꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯕꯦꯒꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯃꯌꯦꯛꯀꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯝꯕꯤꯔꯝꯒꯅꯤꯅ ꯑꯩ ꯈꯜꯂꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯟꯕꯤꯌꯣ ꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯥꯝ ꯂꯛꯖꯔꯤ ꯑꯣꯏ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯗꯩ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯨꯕ ꯌꯥꯕ ꯑꯗꯨꯝ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯅꯨꯡꯂꯥꯏ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯍꯥꯞꯄ ꯌꯥꯏ ꯁꯤꯗ ꯍꯥꯏꯗꯤ ꯕꯦꯒꯀꯤ ꯁꯥꯏꯖꯁꯦ ꯌꯥꯝ ꯊꯤ ꯆꯥꯎꯋꯦꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯣꯛ ꯄꯥꯟꯕꯅꯤꯅ ꯄꯣꯠ ꯆꯩ ꯍꯥꯞꯄꯗꯁꯨ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯁꯦꯞ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯥꯏꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯤ ꯏꯗꯨꯀꯦꯁꯟ ꯄꯔꯄꯁꯀꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ